Manipur Turelda nga Faba Chatluba Meoi mari Kuki Militantsingna Hatkani Haina Kihallakpadagi Chellakhre Puba ngasi nungthil phongkhiba kanglei-paki maira pausedagi lokhotsabane chahi ama helaglaba Manipur da thogliba kanglup anigi tamthiraba lana sinna khamthengna sogalaba red zone ni haina laukthokliba sugnu amadi serauda leiba Meoi singna maningtamna chathok chasin tawba hojik phawba ngamdre ngarang ayuk pung 8 ka minute 30 rom taba matamda sugnu gi makha thangbada leiba Manipur Turelga Chakpi Turelga tainaba Chakpi masin haina khangnaba sida nga Faba Chatluba Kuki Militantsingna Hatkani Haina Kihallakpadagi mayum tamna Chellakhre haire press na fangba pawgi matungina de sugnudagi Meoi mari asina ayuk pung 8 ka minute 30 taba matamda Manipur Turelda amadi Chakpi Turelga tainaba Chakpi masin haina khangnaba mafam asida nga Faba tharoi khunbana chingbagi thabak tawkhe makoina ayuk pung 9 taba fawba nga Fabagi thabak satharingaida Khulai paiba Kuki Militant mangarom laklaga karigidamakta Turelda nga faribano nathwai mangningdrabadi thuna mafam asi thadoktuno satkhro haina nongmaigi kakchingduna kihallakhe madudagi nga Faba Meoi mari adu mathwai hingnaba mayum tamna chengkhalakraba matungda thawdok adugi pau sugnu police ta tamkhi haire panba yabadi Manipur Turelga thangnaba Churachandpur district ki manungsana leiba hengten Kuki khulasida hojik Kuki Militantsingi bunker taruklom saduna mafam asida Kuki Militantsing thomjinduna leiriba mafam ne hairiba mafam asiga Manipur Turelga de irap lapnadre makhoina nongmai amadi bom kapsilaktuna attack tawbada yamna laina yoba mafam ni haire paw asina hairiba de ngarang sugnuda leiba Meoi marina Manipur Turelda nga Faba Chatluba du aranba khongthang ne mafam aduda chatpa yadaba mafam ni haiduna security force ki maikaidagi amade khunjasangi maikaidagi hanna khangallabasu makhoina nga Faba Chatluba du gi damakta pendaba phongdokna khe Sakhangdabasingna Fakhiba CRPF ki officer ama police ki Kangbuna Kanba Ngamkhre pawasi ngasi nungthil phongkhiba kanglei-paki maira pausedagi lokhotsabane Masakhangdaba karanida lakhiba Meoi singna faduna pukhibani haiba CRPF ki officer ama police ki Kangbuna tekta kaidana Kanba Ngamkhre haire thawdok asigi matangda pausi asina tongan ba thajaba yaba mafam singdagi fangba pawgi matungina de tekta kaidana Kanba Ngamkhreba CRPF adugi maming Lensat Sidhau Chahini Fo Kangpokpi district ki Kanglatombi military colony dagi ne mahak hauji sapar mainada leiba marfuga taruk suba CRPF battalion gi chil training center gi sikoida leiba ne mahak ngasi ayuk pung 10 minute 10 mangarom taba matamda Kanglatombi Santipur gi Durga mandir manakta leiba hardware dukan amagi manakta gi Sakhangdaba karanida lakhiba Meoi singna faduna pukhibani haire mahak pu Sakhangdabasingna faduna pukhre haibagi pawhek phangbaga Police ki Kangbuna thiba humbagi thabak chathavada tekta kaidana Kanba ngamkhibani haire hojik fawbagi oinadi chapchaba pau phangba ngamdre Esing Yonba Saraga Esing Puba Syntaxta Puramba Meoi ama police na fare pawasi ngasi nungthil phongkhiba kanglei-paki maira pausedagi lokhotsabane yamna hai Esing ne Esing Yonba Saraga Esing Puba Syntax manungda puduna chatlamba Meoi ama ngau liter 300 mangaga konana police na fagat pangamkhre Pausi asina fangba pawgi matungin na ngasi ayuk pung 4 lom taba matamda Kakching District Police ki SP Thoksom Bikramjit Singagi midyang makada Kakching Police Commando gi Kangbuna Kakching lamkhai lambida lakpa gari sing check tawbagi thabak chathakhe matamadu da singnaningai oiba mawongda lakhiba Esing Puba gari Suzuki Super gari registration number MN06T 2651 check tawbagi thabak chathabada Esing habliba Syntax na chingbada ngau liter 300 manga yauramba thengnabadagi gari adugi driver amade sing adu phagatkhibani haire faraba driver adugi maming asaibam nanaw chahi 18 apokpa e Divananda Singh kawe Imphal East ki Andro Singdong laikai dagi ne gari aduda yaurakhiba Syntax ahom water pump generator ama yauna phagalaba gari amade sing mari leinaba singda khusinakhre haire